ꯇꯔꯨꯒꯤ ꯃꯕꯨꯕꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ꯫ ꯃꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯅꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕꯁꯤꯅ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯂꯥꯡꯊ꯭ꯔꯩꯅꯤ ꯍꯥꯏꯅ꯫ ꯇꯔꯨꯕꯨ ꯄꯥꯝꯖꯗꯨꯅ ꯍꯩꯅ ꯁꯤꯡꯅꯕꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯒꯧꯔꯤꯌꯥ ꯙꯔꯃꯕꯨ ꯂꯨꯅ ꯈꯟꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔ ꯇꯔꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯨꯜꯁꯤ ꯊꯥꯔꯝꯗꯕ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯝꯕ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯅꯣꯅꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤꯒ ꯑꯃꯠꯇ ꯊꯥꯗꯕꯁꯤꯕꯣ?" ꯃꯕꯣꯛ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯇꯨꯜꯁꯤ ꯊꯥꯔꯝꯗꯕ ꯎꯕꯗ꯫ ꯃꯗꯨ ꯇꯥꯕꯗ ꯇꯔꯨꯒꯤ ꯃꯄꯨꯕꯣꯛ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥ ꯄꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯔꯨꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥꯁꯤ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯇꯔꯨꯒꯤ ꯃꯄꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯑꯗꯨꯒ ꯕꯣꯔꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯑꯣꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯥꯅ ꯈꯨꯔꯨꯝꯃꯤꯕ ꯑꯗꯣ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯇꯔꯨꯒꯤ ꯃꯄꯨꯅ "ꯌꯥꯅꯤ ꯌꯥꯅꯤ ꯆꯪꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯁꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯍꯧꯏ꯫ ꯇꯔꯨꯒꯤ ꯃꯃꯥꯅ "ꯏꯃꯥꯁꯤ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ, ꯆꯥꯒ ꯄꯨꯊꯣꯔꯛꯀꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯔꯒꯤ ꯃꯕꯣꯛꯇꯨꯅ "ꯆꯥꯗꯤ ꯌꯥꯔꯦ, ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯇꯔꯨꯗꯣ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯛꯑꯣ, ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯔꯨꯒꯤ ꯐꯖꯕ ꯆꯤꯡꯂꯦꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯕꯣꯔꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯔꯨꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯁꯩꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯅꯥꯇꯣꯟ ꯑꯗꯨꯗ ꯆꯟꯗꯣꯟ ꯁꯤꯔꯤ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯤꯜꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯇꯔꯨꯒꯤ ꯆꯦꯡꯂꯕ ꯈ꯭ꯋꯥꯡꯗꯣ ꯃꯨꯛꯇꯥ ꯊꯤꯟꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯉꯛꯁꯪ ꯉꯥꯡꯕ ꯄꯣꯠꯂꯣꯏ ꯑꯗꯨꯅ ꯁꯦꯠꯇꯨꯅ ꯂꯩꯇꯦꯡꯂꯕꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯗꯨ ꯁꯦꯠꯂꯒ ꯂꯨꯍꯣꯡꯕ ꯀꯣꯏꯔꯕꯗꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯔꯥꯁ ꯂꯤꯂꯥꯅꯒ ꯍꯦꯜꯂꯣꯏ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯔꯨꯒꯤ ꯃꯄꯨꯕꯣꯛ ꯑꯗꯨꯗꯤ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯔꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ, ꯄꯥꯝꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ, ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯔꯨꯒꯤ ꯃꯃꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯕꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯇꯔꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ, ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯃꯊꯟꯇ ꯄꯣꯛꯄꯅꯤ, ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯔꯥꯎꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯣꯔꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯕꯒ ꯂꯣꯏꯅ ꯀꯥꯎꯔꯒ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯒ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯇꯔꯨꯒꯤ ꯃꯄꯨ ꯑꯗꯨ ꯎꯕꯗ "ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯅꯁꯨ "ꯌꯧꯕꯤꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯕꯣꯛꯇꯨꯅ ꯇꯨꯂꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃꯒꯤ ꯅꯥꯇꯣꯟꯗ ꯌꯦꯛꯂꯤꯗꯣ ꯌꯥꯝꯅ ꯐꯖꯩ, ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯒ" ꯃꯕꯣꯛ ꯑꯗꯨꯅ "ꯁꯤꯔꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯅ "ꯁꯤꯔꯤ ꯀꯧꯕ꯭ꯔꯥ? ꯑꯩꯗꯤ ꯇꯥꯖꯤꯟꯕꯨ ꯃꯥꯜꯂꯨꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯆꯥꯎꯊꯣꯛꯅ ꯃꯌꯥꯝꯅ ꯊꯤꯅꯔꯤꯕ ꯁꯤꯔꯤ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯁꯤꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯄꯨꯕꯣꯛ ꯑꯗꯨꯅ "ꯂꯩꯁꯥꯒꯤ ꯃꯔꯝꯗ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯅꯕꯨꯡꯒꯤ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯅꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯂꯥꯡꯊ꯭ꯔꯩꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ "ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯁꯣꯟꯅꯄꯨꯡ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯤꯕꯅꯤ" ꯍꯥꯏꯅꯁꯨ ꯈꯨꯝꯂꯛꯈꯤ꯫ ꯇꯔꯨꯒꯤ ꯃꯄꯨ ꯑꯗꯨꯅ "ꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝ ꯅꯠꯇꯦꯅꯦ, ꯌꯦꯜꯍꯧ ꯃꯤꯅꯤꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯔꯒꯤ ꯃꯕꯣꯛ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯔꯒꯤ ꯃꯃꯥꯅ ꯃꯄꯨ ꯑꯗꯨꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯀꯥꯏꯔꯗꯔꯥ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯒꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯀꯥꯏꯅꯕ ꯇꯥꯔꯦꯗꯅ꯫ ꯐꯨꯝꯕꯪꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯣꯔꯒꯤ ꯃꯃꯥ ꯆꯠꯈꯤ, ꯑꯃꯗꯤ ꯇꯔꯨꯒꯤ ꯃꯃꯥꯁꯨ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯏ꯫
ꯇꯔꯨ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯁꯣ ꯇꯤꯚꯤ ꯑꯦꯞꯇ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯇꯔꯨꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅ ꯈꯪꯃꯤꯟꯅꯔꯁꯤ꯫